Library and Information Center Kakching Research Institute of Science and Technology RIST na punna khutsamna ne shinduna Kakching Phousupat leikaida leiba center asigi meepunshangda Special Science Talk Program with Interaction gi Thouram ngarang Pangthokhre Thouram matuda DMU gi hanagi VC Professor and Rajbhon Manipuri University gi Department of Physics gi hanagi Head Professor and Nimai Professor Santalistrom Head Stat Math Unit SMU Indian Statistical Institute New Delhi ISID gi Stat Math Unit SMU gi Head Professor Santalistrom amadi Bhaba Atomic Research Center BARC Mumbai gi Chemistry Division gi Scientific Officer G Dr. Raghumani na akhanaba wangangloi sing oina saruk yaki Thouram aduga mari leinana Professor N Nimai na hai hauziki matam asi science ki chawkhat lamjel da kanna hidanariba matamni maru oina quantum physics lakpadagi ahongba amadi awonba kaya laklibani iramdam asida su afa phaba scientist kya leiraba damdamni science ki lam asida aikhoina tungi asanba mityeng thamduna hotnaba mathau tai quantum physics asi aikhoina mapung fana nainaduna masigi kanaba kaya aikoi miyoibana launaba hotnagadabani science ki lam asida awat apa kya leiriba amadi mapung faba policy ama thambangam diba asi leibak asi ko ina nungdang ningai oiba amani masi aikoi khudingmakna honamine dona science ki lam asi hena chawkhatnaba hotnaba mathau tai haina mahakna makata ki Thouram adugi manung channa Manipuri gi saknai raba scientist sing amadi malem gi saknai rabi scientist sing gi maramda iba lairik ani mahiroi sing gi dabak library asida Professor N Maina khodol tabki